mayambu ahanbamaktada inthojanu koknana khurumjari amadi Manipuri Land kai pukai Wari channel tabiriba mayam pumnamakpu taram nokchari ngasi sumayanggi damakta subscriber singna pirakpa real horror story ma mayamda khudol tamjage Wari asibu lanthokchakiba matamda soike lankiba yawrbasu mayamda ngakpi waizari fare dudi Wari asi mayam haunaba tawjarge Wari asi ngasidagi matam kharagi mamangda isamakta thengnakiba thawdo amagi wari ni matam maduda class 10 exam thabagi boarding da changaki aina legadaba boarding adusu school gi boarding da nathi khoi madam na tonga na mafam abada inkhol la chawba ma leiraga mama sagi hangtokchaba boarding da ni mafam jaga adusu lamhawina taw mafam ni nakan da sumang amale boarding du buling khali bai khoi madam su khoi busang boy na mafam du da leminaran pulamna school adu tamba satra satra ni fumu boarding adu da le nupi gidi room su ani sui khara chawba room amaga khara pikpa room amaga akhoina leriba room adudi apikpa room adu da ni nakana na kitchen su le bathroom toilet su le khoi madam na nupa na leba mai ke dom da lebani maramdi nupa sing ni khara ngausanai haidana nakna na lera adu boy khoidi madam na leriba ka aduga khara lapna na lebana khara langami khoi madam gi birthday si hayeng tai haidana ngasiga munumitsdagi madam da hayeng gi surprise pinaba khara silangami numidang aduda bol khara su kamkhalaga madam gi thongsin pana thelami pungsu ahing gi baro muktari nan khaidi khoi su ngana dumnabani adubu numitudi imanabi singa khoi khara silangbada pungsu chatkiba khangongdi imanabi khara su mapanda famaga kanna uiri khoi khara na nan khai class tawba room amada whiteboard to the marker na madam da yinganaba miss khare iri tanja aduna ngakmani khoina leriba boarding na dugi chekna fencing khariba chekpal wall dugi mapandagi angang macha amana kappagi makhonama aina taraki ahanbadadi su wakalda kaya thoidongna khanjallude imanabi singna wawa langbaduda adu makhona dudi aitana su nakna pokta ngariba ngang macha amana lakna kappagi makhona matarki kona de su wakalda sumna khalaki karino sari yum tabasu nati karai de ngang kappagi makhona sibo makhoi meta tadab zara idana imanabi singduda ina sumna irami ngaiko tokhoi mukte tumina le mapada ngang macha makapisi noi ta drongami aigi wafam aduda imanabi singdudi tade tumning mana ngauri tumure seraki tanja adudasu angang kappagi makhona du chapleki aina suma khoida ngaihak tumina leyu takhoi masin wangang neraga lere sum leradi makhon du tararoi tumina ngaihak leraga makhon se mukta wairami matam aduda angakpani ngasaina naptakna takhiba angang kappagi makhona du handakti boarding gi ket mapa aduda yamna nakna makhon haurapna taraki handakti aisu imanabi singduda loina tarami boarding gi ket mapa aduda yamna nakna makhon haurap tawraga kapaki handakti imanabi singdusu loina tarami mapanda uiraga leba imanabi singdusu ekhoigi nakta yamna pakhana chensanarki aduga sunarki kaino hujiki makhon adudi takhodi tadro arki aduda aina sumnarami aina haidro ngasaidagi makhon ama tai haidana aduna hatkidi makhon tade karaidagi ngawim sanu hangami asumna lenaringai chirakadada amuk makhon adudi yamna nakna hauna taraki handakte khoisu kijarakpadagi haudana khoigi kada chensanarami nong hek nganbagade khoisu kidana tumba ma dawganaramde madam su khoigi kada changaga sumnaraki angang sa na khoigi dubu tumsanariro madam nam harauri na khoina ngarang silangami mam subada hawgalong asidi aigi birthday ni ahawa macha do ni haraki kona de khoi sui sada to fak to fight chalaga hawgalami imanabi mana su madam da asumna irami madam ngarang ahing anga ma boarding sigi campus wamadagi kapai adu karina akhoi di ki bana loiri hayeng khaidi ngana tumjawrani harami madam nam asumna kumaki kari sura boida madam sina khoiga chamane mafam sida lei bahaurak pasi ai su khangde farse
Sigumba wari saba unade. Ngasidi medamgi ipong numini. Nungayba wari wina tawsi haraki. Asumna numitumadi marang hauki. Matam khara lairagadi akoigi boarding aduda ahal ama changaki. Aduga medam unagi haidana sir warden da hairami. Akoi sir nasu ahal aduda medam di laiti mamanabigi luhongba ama chatki kari lairage hangami. Maduda ahal adu kari sukumdi. Boarding adugi akoibada munde hingamaga ai kona laage hairamduna chatki. Sir nasu ikoida asum nairaki. Kaino ziki ahal adudi kibuki. Mafam sige akoibada munde ngambaga chatkribu. Kari tawrabazanu hairaki. Akoy na muksarda. Sir, nahan medamgi birthday nungma walingi akoy ahingi pung baro faktumdi. Medam na surprise kara tawgi haidana. Aduda ahingda pukta ngairiba angang macha kumba ama numitang duda kapai. Numitudagi akoydi pung nipan butardi fana tumningdrasu adum tumsal hairami. Sir na amu asum na hairaki. Yari to ahal dugi matawduga noina marolama kari suwaramoy. Nomata nupa kangusing asidi tai haidi. Ahing atingbada mapantuadi angang machana kapada nate. Butna nukpagi makon fao tarakani. Aduna hayang kaidi ngana tumnaba taw haraki. Sargi wafam aduda akoy masinsu ngangnaba tanbadagi wa makha tadana akoygi kada changaki. Medam suluhongba hek halakpaga sarna ahal ama medam unaba laami wa ama hainingba mali. Medamgi khangnaba ahal oibro ngami. Maduda medamna asumna kumaki. Kaino karaidagi ahal no angang singsigi imung manungdi nateko. Aidi asagi misu mata khangnade. Mafam sigi khol mapudusu sida laiti. Kana oibazanu airaki. Sarnamu khangde medam ko na laaga unabiro dudi harami. Numit adudagi akoina leriba boarding nasi tamna boy kay boy. Thong sing asi nungsi sitana masa matomta tapna hangdokjargi. Yun umanabi amasu machinda kiki bawa mayam mangang bawargi. Ahan batidi akoisu imanabidu masada lai tongbo oirini khalami. Boarding chak insang su chaw haiba yaramde. Matam pumbada insang hauti sa kumba yenguma chagi haraki. Medamna su imanabi duda yamna ngangbirami. Nang na insang ahawba yamna chapa pamagana primi nang yumda hangi suankro. Ay nakoy mungi mi kaubigi hairami. Adubu angakpani imanabi idudi. Medam da faw machin kumning magi mawang torki. Ahing dasu masama topta fuk hawalaga. Thongnaw law na hangtoaga. Thongnaw mapada famaga hekta lairami. Akoy nagam mikap thorakpada magi matawadu urubada mayam suloy na khangnarami. Maduna imanabi mata magi manakta tumu haiba yaramdi. Medam dasu akoyna wari tami. Maduda medam dasu matam khara yengkisi. Sum henjala adi nakoygi mungi mi kauraga puhan kharge hairaki. Aduda nongmadi imanabi chelina haidana aiga yamna luna tinajabi imanabi malay. Hauzik imanabi asina ahingda mapan thokningi toilet changusi hairaki. Maduda aina imanabi akoy ni khak chatpadi kizai. Akoy mari mangabuk chalusi. Atay soy hawdoraki haidana imanabi ani masu aina toilet changusi haidana. Hawdo ome. Asumna ahing aduda akoy mari toilet room da lakpa hawrami. Asengba di toilet leriba mapa adusu akoy gi kaaduga panglapudi lapnadre. Akoy masin su toilet changma loyaga akoy na leriba kaado tamna lai. Premi hairibe imanabi adusu ahing aduda matomda masamana thadaraga toilet room da laki. Ma urubada akoy masin su khangboy kayboy mafam aduda kanna laurami. Akoy na lawba makhonadu tabada medam hoy sir warden kaisu hawgatnaraki. Aduga akoy gi nakta chensalaki. Medam nasu kaidawragi hangaki. Kaisu tawde medam premi ubadagi lawbane. Karaidagi madi ahing sida matumda masamana subundi masam thadaraga changakpaduda akoy di swai lawkre harami. Asumna akoy masen wari sanaringai tanja aduda boarding gi gate mapalomdagi angang macha mana lakna kapaki. Makhon adu taraduna
ꯑꯩꯈꯣꯏꯁꯨ ꯃꯦꯗꯥꯝꯗ "ꯃꯦꯗꯥꯝ, ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯍꯥꯟꯁꯨꯅꯦ ꯑꯁꯤꯒꯤ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏ. ꯑꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯀꯔꯤꯅꯣ?" ꯍꯥꯏꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯃꯦꯗꯥꯝꯒ ꯁꯔꯒꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ. "ꯑꯩꯈꯣꯏꯗꯁꯨ ꯃꯥꯡ ꯊꯥꯔꯣ, ꯅꯈꯣꯏꯒꯤ ꯀꯥꯗ ꯊꯤꯟꯕꯤꯔꯒꯦ. ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ" ꯍꯥꯏꯔꯛꯈꯤ. ꯑꯍꯤꯡꯗꯨꯃꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯤꯗꯅ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯦꯗꯥꯝꯒꯤ ꯅꯨꯄꯥꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯥꯛꯈꯤ. ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯒ ꯀꯤꯗꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯃꯇꯧ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤ ꯈꯔꯗꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕ ꯐꯥꯎ ꯌꯥꯎꯅꯔꯝꯃꯤ. ꯀꯣꯟꯅꯗꯤ ꯃꯦꯗꯥꯝꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯂꯩꯍꯜꯂꯝꯃꯤ. ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯤꯈꯤꯅꯤ ꯍꯥꯏꯗꯅ ꯃꯦꯗꯥꯝꯅ ꯀꯧꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕꯤ ꯄ꯭ꯔꯦꯃꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ. ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯕꯣꯏꯁꯀꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯦꯡꯅꯔꯛꯈꯤ. ꯃꯄꯥꯟꯗꯒꯤ ꯁꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏꯅꯁꯨ "ꯄ꯭ꯔꯦꯃꯤ, ꯊꯣꯡ ꯍꯥꯡꯉꯨ" ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯣꯟꯅ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ. ꯁꯔꯅꯁꯨ "ꯅꯪ ꯃꯅꯨꯡꯗ ꯀꯩꯗꯧꯔꯤꯅꯣ?" ꯍꯪꯉꯝꯃꯤ. ꯃꯗꯨꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ. ꯃꯥꯏ ꯊꯣꯛꯄ ꯑꯃ ꯅꯥꯇ꯭ꯔꯪ ꯑꯃ ꯆꯠꯂꯒ ꯂꯩꯔꯝꯃꯤ. ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯦꯗꯥꯝ ꯍꯣꯏꯁꯨ ꯀꯔꯤ ꯈꯜꯂꯛꯑꯕꯅꯣ ꯈꯪꯗꯦ. ꯏꯃꯥꯟꯅꯕꯤ ꯄ꯭ꯔꯦꯃꯤꯒꯤ ꯌꯨꯝꯒꯤ ꯃꯤ ꯀꯧꯔꯝꯃꯤ. ꯄ꯭ꯔꯦꯃꯤꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯃꯦꯗꯥꯝꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ. "ꯏꯆꯥꯁꯦ ꯅꯣꯏꯁꯤꯗ ꯊꯝꯕꯗ ꯍꯦꯛ ꯃꯥꯡꯉꯤ. ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯆꯣꯅ ꯊꯥꯔꯒ ꯅꯥꯍꯜꯂꯒ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯕ ꯇꯥꯔꯦ. ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯉꯥꯡꯁꯤ ꯂꯥꯌꯦꯡꯕꯗ ꯐꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯅꯤ" ꯍꯥꯏꯔꯝꯃꯤ. "ꯐꯔꯦ, ꯌꯨꯝꯗ ꯍꯥꯟꯅ ꯑꯉꯥꯡꯗꯨ ꯄꯨꯕꯤꯔꯣ. ꯀꯣꯟꯅ ꯑꯉꯥꯡꯗꯨꯅ ꯐꯠꯂꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯂꯥꯌꯦꯡꯖꯒꯦ. ꯇꯧꯕꯇꯕꯨ ꯑꯉꯥꯡꯁꯤ ꯍꯥꯟꯅ ꯃꯁꯥꯗ ꯂꯥꯏꯔꯩꯕ ꯅꯨꯡꯁꯤꯠꯀꯨꯝꯕ ꯈꯔ ꯌꯥꯎꯕ ꯂꯩꯕ꯭ꯔꯣ?" ꯍꯪꯉꯝꯃꯤ. ꯃꯗꯨꯗ ꯄ꯭ꯔꯦꯃꯤꯒꯤ ꯄꯥꯕꯨꯡꯗꯨꯅ ꯁꯔꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯝꯃꯤ. "ꯀꯩꯅꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ? ꯅꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯁꯤꯡ ꯉꯥꯎꯍꯜꯂꯒ ꯂꯥꯏ ꯇꯣꯡꯕ꯭ꯔꯗꯤ ꯀꯩꯅꯣ? ꯁ꯭ꯀꯨꯜꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯀꯅꯤ ꯌꯦꯡꯉꯨ ꯅꯈꯣꯏ" ꯍꯥꯏꯔꯛꯈꯤ. ꯃꯇꯧ ꯑꯗꯨꯗ ꯃꯦꯗꯥꯝꯅꯁꯨ ꯁꯔꯕꯨ ꯈꯝꯖꯤꯜꯂꯝꯃꯤ. ꯁꯔꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯁꯥꯎꯗꯦ. ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯁꯤꯕꯨ ꯂꯤꯡꯈꯠꯂꯤꯕ ꯃꯦꯗꯥꯝꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ. ꯃꯤꯉꯣꯟꯗꯁꯨ ꯋꯥ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯗꯦ. ꯑꯁꯨꯝ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯦꯗꯥꯝꯒ ꯍꯣꯏꯒ ꯈꯔ ꯑꯣꯝꯈꯠꯅꯔꯒ ꯄ꯭ꯔꯦꯃꯤꯕꯨ ꯃꯌꯨꯝꯗ ꯄꯨꯈꯤ. ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯁꯥꯗ ꯂꯩꯅꯤꯡꯉꯛꯇꯕ ꯑꯃ ꯄꯣꯛꯂꯛꯈꯤ. ꯕꯣꯔꯗꯤꯡꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯨ ꯃꯃꯪ ꯃꯍꯥꯗ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯈꯤ. ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯗꯨꯗꯤ ꯁꯨꯝ ꯇꯠꯇꯅ ꯇꯥꯔꯛꯈꯤ. ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯁꯨ ꯍꯦꯜꯂꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯂꯩꯕ ꯁꯔꯤꯕꯣꯝꯆꯥ ꯍꯥꯏꯗꯅ ꯋꯥꯔꯗꯦꯟ ꯑꯃ ꯂꯩ. ꯍꯧꯖꯤꯛꯀꯤ ꯁꯔꯁꯤ ꯂꯨꯋꯥꯡ ꯁꯪꯕꯝꯗꯩꯅꯤ. ꯅꯨꯃꯤꯠ ꯑꯗꯨ ꯁꯔꯤꯕꯣꯝꯆꯥ ꯃꯌꯨꯝꯗ ꯃꯆꯥ ꯅꯥꯔꯦ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯦꯗꯥꯝꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯝꯃꯤ. ꯃꯦꯗꯥꯝꯅꯁꯨ "ꯁꯔ ꯑꯗꯨꯗꯤ ꯉꯁꯤ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯔꯥ?" ꯍꯪꯕꯗ ꯁꯔꯅ ꯃꯑꯣꯡ ꯌꯦꯡꯉꯦ, ꯍꯜꯂꯛꯄ ꯌꯥꯔꯗꯤ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯣꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯤꯃꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯆꯥꯔꯝꯃꯤ. ꯁꯔꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯃꯤꯃꯤ ꯈꯔ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯃꯔꯤꯃꯨꯛ ꯄꯩꯁꯥ ꯈꯥꯏꯖꯤꯟꯅꯔꯒ ꯁꯔꯗ ꯄꯤꯔꯝꯃꯤ. ꯑꯗꯨꯗ ꯁꯔꯅ ꯄꯩꯁꯥ ꯑꯗꯨꯗꯤ ꯂꯧ ꯍꯥꯏꯕ ꯌꯥꯔꯛꯈꯤꯗꯦ. "ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯅꯪꯉꯗꯤ ꯑꯗꯨꯝ ꯂꯩꯕꯤꯔꯛꯀꯦ. ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯀꯦ" ꯍꯥꯏꯔꯛꯈꯤ. ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯔꯗ "ꯍꯣꯏ ꯁꯔ, ꯁꯣꯏꯕꯤꯔꯛꯀꯅꯨ" ꯍꯥꯏꯔꯝꯃꯤ. ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯁꯔꯗ ꯄꯣꯠ ꯇꯞꯄꯤꯁꯤ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯨꯀꯥꯟ ꯀꯌꯥ ꯂꯩꯇꯦ. ꯂꯩꯔꯒꯁꯨ ꯈꯔ ꯁꯥꯡꯅ ꯈꯣꯡꯅ ꯊꯣꯛꯑꯝꯃꯤ. ꯃꯗꯨꯁꯨ ꯃꯦꯗꯥꯝꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯑꯝꯗꯦ. ꯅꯨꯃꯤꯠꯇꯨꯗꯤ ꯁꯔꯤꯕꯣꯝꯆꯥ ꯕꯣꯔꯗꯤꯡꯗ ꯍꯜꯂꯛꯈꯤꯗꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯁꯔ ꯑꯗꯨ ꯍꯜꯂꯛꯀꯗꯕꯣꯏ ꯅꯤꯡꯉꯝꯗꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯝꯃꯤ. ꯅꯣꯡꯁꯨ ꯆꯨꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯝꯃꯤ. ꯂꯧꯕꯨꯛ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ. ꯅꯨꯡꯁꯤꯠ ꯃꯔꯝꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ. ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯅꯔꯝꯃꯤ. ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯅꯣꯡ ꯇꯥꯔꯝꯗꯥꯏ ꯅꯣꯡ ꯃꯪꯕ ꯑꯁꯤ
Ahing athengbada angang macha hekta kapai. Matau kaya sida aikoisu chak phawamda chanaramde. Maramdi ahing da dole changakani haidana chanaramde. Numit adusu nong khakpa lagu makhon aduda akhoi masinsu famungda lairik amamamga faichu subjalaga lenarame. Numidangni chaksu kitchendagi lagu changamde. Sir hoi madam hoina akhoi kada thinbirake. Chak hek tokpaga akhoi sungayak imadabi masin wari sanaramaga tumasi haidana famungda hek karaki tobada. Boarding duki gate lomda miyoi imana yamna kanna laukhibagi makhon ama akhoi ani homna tarki. Nongsu yamna kanna jumana mayek sengnasu taramde. Makhon adu madam hoisu tahobra khangde. Sarawadit kharaga madamga torchlight amamam pairaga gate lomda chithoki. Ngaihak leiragadi boarding adu leiminaba nupa kangusing adu aikhoigi nakta changaga asumna leiraki. Nakhoidi karimata khangdro saribum chado hojiketa gyan tadana dektharaga lehore. Hojik madam numagi nupa kaukhrairaki. Wafam adu tabada akhodi isa isada swai laurame. Nong marak adudasu saribum chado mayam changana thangaga magi kada pusalaki. Machindasu ai sire haidana chirolame. Akoisu sardubada yamna kapame. Ngaihak leiragadi madamgi nupasu laga garida sarbu haplaga hospital da pugi. Konadi sardu doctor yingbada fatabadagi maibana yingbada gyan lai hairagi. Kona khoina pau tabdasu numita tuda sarna boarding ki gate mapasi hek yorakpada tunglomdagi masakudaba potsak amana sargi furit adu sum chingaki hai. Kona sarna onthoga yingubada mafi thongdaba angang macha ama tung onthoga sum chatki hai. Madudagi sarsu gyan mangkibani hai aidana pau tanaraki. Thogdok kaya sidagi akhoi school ki sir principal nasu madamda mafam sida boarding hangba yaroi. Karigino na khoina tongana saita paisa tanba yamna pami di haidana thina ngangaki. Mamangda laamba ahaladuna su madam unaba munglaki. Aduga sumna hairami. Mafam si thaina lekai khungi angang chai fadaba laikhidaba phuma moirami. Maduna jaga si thaina dagi hauna lalaga lakpa kinarami. Labukdagi yumda karakpa fau mafam jaga si hek yawragadi cycle chain tarakpa amadi cycle nungshit tarakpa kaya si tawki. Maduna jaga si hana nadum leirpa mafamni. Wafam asi aina nungunda mamangda tamgena lakpani. Adusu nangunaba fangdabadagi aisu adumali. Nakuina jaga si angang machasing si thamdabi atopa mafam montuk keso ontuk. Angang lairik tangbagidi mafam asdi leheningdi hairki. Boarding adusu principal na yatabdagi mafam adu solon singki. Madam su akhoi school da usawai batoki. Akhoi su school gi boarding da oina khonjel. Masini mayam ngasigi real horror story. Mathangi tangkap tamuk mayang gidamakta anobo wari ma puduna lakchaki.